ꯍꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯑꯩꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯒ ꯄꯨꯔꯒ ꯂꯥꯛꯑꯦ. ꯉꯁꯤꯗꯤ ꯀꯩꯅꯣꯅꯦ ꯎꯇꯤ ꯑꯁꯪꯕꯁꯦ ꯑꯃ ꯐꯖꯅ ꯊꯣꯡꯊꯔꯦ. ꯑꯗꯨꯗꯨꯒ ꯁꯤꯗꯅ ꯀꯧꯈꯥ ꯈꯔ ꯂꯩꯔꯤꯀꯣ. ꯀꯧꯈꯥꯒ ꯀꯩꯅꯣ ꯅꯥꯀꯨꯞꯄꯤꯒ ꯈꯔ ꯉꯧꯁꯜꯂꯦ. ꯑꯗꯨꯒ ꯁꯤꯗ ꯈꯤꯇꯪ ꯑꯃꯁꯨ ꯌꯥꯎꯔꯤꯌꯦ, ꯈꯥꯃꯦꯟ ꯀꯥꯡꯉꯧ ꯈꯔ ꯑꯃꯁꯨ. ꯑꯗꯨꯗꯨꯒ ꯏꯔꯣꯝꯕꯁꯤꯗꯤ ꯁꯣꯏꯕ ꯌꯥꯗꯦ. ꯏꯔꯣꯝꯕ ꯈꯤꯇꯪ ꯑꯃꯒ ꯑꯗꯨ ꯃꯌꯥꯝ ꯑꯗꯨꯝ ꯆꯥꯕ ꯍꯧꯖꯤꯟꯖꯔꯒꯦꯀꯣ. ꯈꯨꯠꯁꯤꯗꯤ ꯍꯥꯝꯃꯕꯅꯤꯀꯣ. ꯎꯇꯤꯁꯤꯗꯤ ꯍꯥꯎꯗꯣꯏꯖꯥꯠꯅꯤꯍꯦ. ꯑꯗꯨ ꯑꯝꯇ ꯍꯩꯊꯔ ꯌꯦꯡꯉꯨ ꯃꯌꯥꯝ. ꯇꯔ ꯑꯁ ꯋꯥꯎ. ꯎꯇꯤ ꯍꯋꯥꯏ ꯊ꯭ꯔꯥꯛ ꯎꯇꯤꯁꯤ ꯐꯖꯅ ꯊꯣꯡꯊꯕꯅꯤ. ꯍꯥꯎꯔꯅꯤꯌꯦ. ꯆꯥꯗꯕꯒꯁꯨ ꯀꯨꯏꯔꯕꯅꯤꯅ. ꯀꯧꯈꯥ ꯀꯥꯡꯍꯧꯅꯦ ꯁꯤꯅ. ꯅꯥꯀꯨꯞꯄꯤꯒ ꯐꯖꯅ ꯉꯧꯊꯔꯅꯤ. ꯍꯥꯎꯔꯦ. ꯌꯣꯡꯆꯥꯛꯀ ꯍꯋꯥꯏ ꯏꯔꯣꯝꯕꯁꯤꯗꯤ ꯑꯇꯩ ꯌꯥꯎꯗꯕ ꯏꯔꯣꯝꯕꯁꯤꯕꯨ ꯌꯥꯎꯔꯗꯤ ꯑꯗꯨꯝ ꯌꯥꯔꯦ. ꯑꯗꯨꯅꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯌꯣꯡꯆꯥꯛ ꯃꯔꯨꯁꯦ ꯈꯔ ꯆꯥꯎꯔꯕꯅꯤ. ꯇꯥꯡꯕꯗ ꯈꯤꯇꯪ ꯇꯥꯡꯉꯦ. ꯀꯣꯕꯤꯁꯦ ꯀꯣꯊꯔꯗꯤ ꯌꯥꯝ ꯍꯧꯊꯩꯌꯦ. ꯏꯔꯣꯝꯕꯒ ꯎꯇꯤꯒ ꯀꯥꯡꯍꯧ ꯀꯩꯒ ꯍꯥꯎꯃꯟꯗꯅ ꯀꯔꯝꯕ ꯆꯥꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ. ꯀꯧꯈꯥ ꯀꯥꯡꯍꯧꯁꯤꯁꯨ ꯆꯥꯛ ꯐꯖꯅ ꯍꯥꯎꯋꯦ. ꯍꯋꯥꯏ ꯊ꯭ꯔꯥꯛ ꯎꯇꯤꯒꯁꯤꯅ ꯈꯨꯍꯥꯎꯁꯤꯗꯤ ꯍꯥꯏ ꯀꯥꯟꯗꯦ.
hꯧꯖꯤꯛꯀꯥꯟ 이ꯔꯣꯝꯕꯁꯦ ꯄꯨꯍꯥꯎꯗ ꯍꯥꯎꯏꯀꯣ 이ꯔꯣꯝꯕꯁꯦ ꯌꯥꯝ ꯍꯥꯎꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯦ 이ꯔꯣꯝꯕ ꯁꯣꯏꯕ ꯌꯥꯗꯦ ꯀꯧꯈꯥꯒ ꯍꯪꯉꯁꯨ ꯐꯖꯅ ꯍꯥꯎꯔꯦ 우리이제 벌써는 다 해달리냐? hawaiiꯊꯔꯥꯛ ꯉꯥꯛꯇ ꯐꯖꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯇꯩ ꯑꯝꯇ ꯍꯥꯞꯇꯦ ꯍꯋꯥꯏꯊꯔꯥꯛ ꯉꯥꯛꯇ ꯇꯧꯊꯕꯅꯤ ꯎꯇꯤꯁꯦ 시 과부지고 까이래 오더니 우티지 항문드는 싸나 보나보다 많이 되겠지 고다이 데리바 칸데 잠깐만 하나도 양반이 해 인자 이리 와 이거 저 살려야 돼 볶아서 우티 살려 볶아서 얼른 다 그래
ꯍꯪꯉꯣꯟꯗꯅ ꯁꯨꯝ ꯆꯥꯁꯜꯂꯦ ꯑꯩꯁꯨ. ꯄꯨꯛꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ. ꯑꯁ ꯃꯌꯥꯝ ꯄꯨꯛꯁꯦ ꯀꯩꯅꯣꯝ ꯇꯧꯁꯜꯂꯛꯑꯦ. ꯑꯩ ꯆꯥꯛꯁꯦ ꯉꯝꯗꯧ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦ. ꯍꯥꯎꯃꯟꯗꯅ ꯂꯣꯏ ꯆꯥꯁꯜꯂꯦ. ꯐꯅ ꯌꯥꯝꯕꯅꯦ ꯍꯤꯟꯖꯥꯡꯒꯤꯇꯣ. ꯃꯅꯤꯡꯒꯤ ꯇꯦꯡꯀꯣꯠꯁꯦ ꯎꯏꯀꯣ ꯉꯧꯕꯁꯦ. ꯏꯟꯁꯥꯡ ꯃꯌꯥꯝꯗꯤ ꯄꯨꯊꯣꯔꯛꯄꯅꯦ. ꯀꯧꯈꯥ ꯀꯥꯡꯍꯧꯁꯤꯁꯨ ꯑꯗꯨꯝ ꯐꯖꯅ ꯏꯁꯟꯈ꯭ꯔꯦ. ꯍꯥꯎꯔꯕꯅꯦ. ꯑꯗꯨꯒ ꯏꯔꯣꯝꯕꯁꯤꯗꯤ ꯈꯔ ꯄꯥꯝꯖꯕꯒ ꯄꯨꯡꯂꯦꯡ ꯂꯪꯉꯦ. ꯇꯦꯡꯀꯣꯠꯁꯦ ꯐꯦꯡꯗ꯭ꯔꯁꯨ ꯌꯥꯔꯅꯤ. ꯍꯤꯟꯖꯥꯡ ꯑꯃ ꯊꯝꯖꯤꯜꯂꯁꯤꯔ ꯈꯪꯗꯦ. ꯆꯥꯛꯁꯦ ꯁꯨꯃꯥꯏꯅ ꯆꯈꯣꯝ ꯑꯝꯇꯪꯗꯤ ꯂꯦꯝꯃꯦ. ꯑꯩ ꯆꯥꯁꯟꯕꯁꯦ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ. ꯁꯤ ꯊꯝꯃꯝꯃꯒꯦ. ꯄꯨꯛꯁꯦ ꯌꯥꯗ꯭ꯔꯦꯕ. ꯎꯇꯤ ꯆꯥꯁꯟꯕꯩ ꯄꯨꯛꯁꯦ ꯎꯇꯤ ꯆꯥꯕ ꯄꯨꯛ ꯑꯃꯨꯛ ꯍꯦꯟꯅ ꯊꯥꯡꯒꯠꯈ꯭ꯔꯦꯕ. ꯃꯌꯥꯝ ꯑꯩ ꯆꯥꯕꯁꯨ ꯂꯣꯏ ꯂꯣꯏꯔꯦ. ꯂꯣꯏ ꯂꯣꯏꯔꯦ ꯍꯥꯏꯁꯦ ꯑꯩ ꯈꯤꯇꯪꯗꯤ ꯂꯦꯝꯃꯦꯀꯣ. ꯑꯩ ꯉꯝꯗ꯭ꯔꯦ ꯎꯇꯤꯒꯤ ꯑꯣꯏꯕꯅꯤꯅꯀꯣ. ꯑꯗꯣ ꯃꯌꯥꯝꯗꯣ ꯀꯣꯟꯅꯕ ꯀꯩꯀꯥꯗ ꯏꯔꯣꯝꯕꯁꯤ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯦꯕ. ꯑꯗꯣ ꯑꯩ ꯉꯁꯤꯒꯤꯗꯤ ꯁꯨꯝ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯒꯦ. ꯑꯗꯨꯒ ꯅꯦꯛꯁꯇ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯒ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯃꯌꯥꯝ. ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯣ. ꯑꯗꯨꯒ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨꯀꯣ ꯃꯌꯥꯝ. ꯃꯊꯪ ꯉꯥꯏꯕꯤꯔꯝꯃꯣ. ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ. ꯕꯥꯏ ꯕꯥꯏ.